Matamgi Manipuri Wari channel asibu tabiriba khwai pumnamakpu taramna upaga loinana ikoknona khurumjari. Ngasi muk taminarasi Chanu-Lembi 23 suba aroiba tangka. Sumanna ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ. ꯌꯦꯡꯉꯨ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ. ꯌꯨꯝꯗꯒꯤ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯦ, ꯃꯃꯥꯟꯅꯕꯤ ꯐꯥꯎꯕ ꯇꯤꯟꯅꯗ꯭ꯔꯦ. ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ. ꯌꯦꯡꯉꯨ, ꯏꯆꯜꯁꯦ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯕꯅꯤ. ꯄꯩꯁꯥ ꯄꯥꯏꯕ ꯃꯣꯏꯅ ꯁꯦꯜꯅ ꯑꯉꯝꯕ ꯊꯥꯛꯇ ꯇꯧꯔꯤꯁꯤꯅꯤ. ꯏꯅꯥꯎꯁꯥ, ꯍꯟꯗꯛꯇꯤ ꯅꯌꯥꯝꯕꯒꯤ ꯊꯕꯛꯁꯦ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯕꯅꯤ. ꯆꯪꯉꯒ ꯆꯪ, ꯁꯤꯔꯒ ꯁꯤ. ꯍꯟꯗꯛꯇꯤ ꯏꯌꯥꯝꯕ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯂꯒꯦ ꯈꯜꯂꯦ. ꯅꯨꯄꯥ ꯑꯃꯅ, ꯏꯌꯥꯝꯕ, ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯗꯨ ꯂꯨꯏꯅꯦ. ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡꯅꯦ. ꯑꯗꯨꯁꯨ ꯅꯨꯄꯤ 50-60 ꯂꯩꯕꯁꯨ ꯅꯠꯇꯕ. ꯑꯅꯤꯈꯛ ꯂꯩꯕ ꯏꯃꯨꯡꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯕ ꯍꯧꯅꯗꯦ. ꯏꯌꯥꯝꯕ, ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯃꯤ ꯏꯔꯠ ꯂꯠꯄꯁꯨ ꯅꯠꯇꯦ. ꯌꯨꯝ ꯀꯩꯁꯨ ꯐꯖꯅ ꯋꯥꯡꯅ ꯁꯥꯔꯤ. ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤ ꯈꯔꯁꯨ ꯀꯨꯡꯉꯤꯅꯦ. ꯊꯣꯡꯒꯥꯜꯗꯒꯤ ꯍꯧꯔꯦ ꯍꯣꯇꯦꯜ ꯒ꯭ꯔꯣꯁꯔꯤ ꯃꯌꯥꯝꯁꯤꯅ. ꯅꯣꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗ. ꯊꯕꯛꯇꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯇꯧꯒꯗ꯭ꯔꯣ? ꯑꯩꯒꯤꯗꯤ ꯁꯤꯕ ꯆꯪꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦ. ꯑꯩꯅ ꯅꯣꯏ ꯀꯅꯥꯝꯇ ꯆꯦꯟꯅꯍꯜꯂꯣꯏ. ꯆꯦꯟꯅꯗꯅꯕꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ. ꯁꯣꯝꯗꯅ ꯂꯦꯝꯕꯤꯒ ꯅꯤꯡꯊꯧꯔꯦꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯂꯦꯝꯕꯤꯅ, ꯗꯥ. ꯅꯤꯡꯊꯧꯔꯦꯝꯕꯅ, ꯍꯥꯎ, ꯅꯨꯡꯁꯤꯌꯦ. ꯗꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. ꯗꯥ, ꯍꯥꯎ, ꯅꯨꯡꯁꯤ ꯍꯥꯏꯕ. ꯅꯨꯡꯁꯤꯕꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯁꯤꯗꯅꯦ ꯗꯥꯅ ꯉꯥꯎꯔꯤꯁꯦ. ꯑꯗꯣ ꯒꯦꯠꯀ ꯂꯣꯜꯂꯕꯣ? ꯉꯁꯥꯏꯅ ꯂꯣꯟꯈ꯭ꯔꯦ. ꯑꯕꯦ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯈꯔ ꯐꯩ. ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗꯦ. ꯊꯣꯡꯅꯥꯎꯒꯗꯣ ꯂꯣꯜꯂꯨꯀꯣ, ꯄꯔꯗꯥꯒꯗꯣ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ. ꯃꯩꯒꯗꯣ ꯂꯣꯏꯅ ꯃꯨꯠꯊꯠꯂꯨ. ꯍꯣꯏꯕ ꯗꯗꯥ. ꯌꯨꯝꯗ ꯃꯤ ꯂꯩ ꯈꯪꯍꯟꯕꯁꯨ ꯌꯥꯗꯦꯀꯣ. ꯅꯣꯏ ꯆꯦꯆꯦ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯆꯤꯔꯣꯜꯗ ꯑꯣꯏꯅ ꯁꯥꯟꯅꯒꯗꯕꯅꯤꯀꯣ. ꯑꯁ, ꯗꯗꯥ ꯅꯪꯁꯤꯗꯤꯕ. ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯄꯥꯈꯠꯍꯟꯈꯤꯗꯣꯏꯅꯣ? ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯣꯏ ꯆꯦ ꯅꯕꯥꯅꯤ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤꯕ. ꯑꯩ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯑꯣꯁꯨ ꯂꯥꯛꯑꯒꯦꯕ. ꯑꯁ, ꯗꯗꯥ. ꯑꯩꯅ ꯉꯥꯡꯕꯒꯁꯦ ꯇꯥꯄꯣꯟꯇꯦꯅꯦꯅ. ꯑꯁ, ꯇꯥꯏꯕ. ꯗꯗꯥ, ꯅꯨꯡꯁꯤꯌꯦ. ꯇꯦꯂꯩꯕꯒ ꯆꯅꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯆꯅꯨꯅ, ꯑꯁ, ꯌꯥꯝꯕꯣ, ꯏꯕꯥꯅꯤꯒꯤ ꯔꯣꯃꯥꯟꯁꯀ ꯑꯥꯗ ꯂꯩꯍꯧꯔꯦꯗ. ꯑꯩꯈꯣꯏ ꯅꯥꯎꯕꯤꯒꯤ ꯗꯥ, ꯅꯨꯡꯁꯤꯌꯦ, ꯁꯤꯒꯤ ꯗꯥꯏꯂꯣꯒꯁꯤꯗꯤꯕ. ꯇꯦꯂꯩꯕꯅ, ꯏꯁ, 2 minutes to 50 ꯂꯥꯏꯠ ꯀꯅꯥꯝꯇꯅ ꯌꯧꯕ ꯉꯝꯅ ꯄꯣꯟꯇꯦ. ꯁꯤꯒꯤ ꯗꯥꯏꯂꯣꯒꯁꯦ ꯀꯅꯥꯝꯇꯅ ꯉꯝꯅ ꯄꯣꯟꯇꯦ ꯈꯪꯉꯦꯗꯅ. ꯍꯧꯔꯛꯑꯕ꯭ꯔꯥ ꯑꯃꯨꯛ? ꯑꯗꯣ ꯅꯣꯏ ꯂꯦꯝꯕꯤꯗꯤ? ꯍꯦꯟꯖꯥꯡ ꯁꯦꯝꯃꯤ. ꯅꯪꯅ ꯀꯩꯗꯧꯔꯤꯕ? ꯅꯪꯁꯨ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯃꯥꯅ ꯕꯥꯠꯔꯨꯝ ꯆꯪꯉꯦꯗꯅ ꯅꯪꯅ ꯉꯥꯏꯒꯗꯕ. ꯑꯁ, ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯕꯣ. ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯑꯩꯁꯦ ꯅꯣꯏꯒꯤ ꯁꯨꯃꯥꯡꯗ ꯌꯨꯝ ꯑꯣꯏꯅ ꯁꯥꯔꯒ ꯂꯩꯅꯤꯡꯉꯦꯗ. ꯏꯁꯥꯁꯦ ꯄꯪꯄꯥꯗ ꯄꯥꯈꯠꯂꯦꯕ. ꯑꯩ ꯃꯤꯍꯨꯟꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦꯀꯣ. ꯃꯔꯥꯊꯣꯟ ꯆꯦꯟ ꯂꯩꯔꯦꯕ. ꯑꯩꯈꯣꯏꯗ ꯅꯣꯏ ꯂꯦꯝꯕꯤꯅꯕꯥꯅꯤ ꯂꯩꯔꯁꯦ ꯍꯥꯏꯁꯨ ꯌꯥꯗꯦ. ꯁꯤꯕꯨ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯅꯣ? ꯑꯁ, ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯗ. ꯅꯤꯡꯊꯧꯔꯦꯝꯕꯒ ꯂꯦꯝꯕꯤꯒꯁꯨ ꯐꯣꯟꯗ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯅꯤꯡꯊꯧꯔꯦꯝꯕꯅ, ꯏꯕꯥꯅꯤꯅ ꯀꯔꯝ ꯀꯥꯟꯗ? ꯂꯦꯝꯕꯤꯅ, ꯉꯥꯏꯈꯣ ꯗꯗꯥ. ꯉꯥꯏꯕ ꯉꯝꯃꯔꯣꯏꯀꯣ. ꯌꯨꯝꯖꯥꯎꯗꯨꯗꯅꯦ ꯇꯔꯛ ꯅꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯩꯕꯗꯣ. ꯑꯁ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ. ꯌꯥꯔꯣꯏꯀꯣ. ꯍꯣꯏꯕ ꯗꯗꯥ. ꯅꯣꯏ ꯏꯇꯥꯅꯁꯨ ꯅꯪꯁꯦ ꯂꯥꯛꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯦ. ꯑꯗꯨ ꯗꯗꯥ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯨꯄꯥꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯅꯨꯄꯤꯅ ꯑꯃꯨꯛ ꯆꯥꯏꯗꯅ. ꯑꯗꯣ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯌꯥꯝꯃꯜꯂꯨꯀꯣ. ꯅꯤꯡꯊꯧꯔꯦꯝꯕ ꯍꯟꯗꯛꯇꯤ ꯈꯥꯡꯅꯣꯛ ꯅꯣꯛꯂꯛꯏ. ꯑꯩꯗꯤ ꯀꯩꯝꯇ ꯆꯥꯔꯣꯏꯗ. ꯑꯣꯛꯇ꯭ꯔꯤ ꯍꯥꯏꯔꯒ ꯐꯅꯌꯥꯝ ꯍꯥꯞꯄꯜꯂꯅꯤꯗꯅ. ꯑꯗꯨꯒꯤ ꯅꯪꯒꯤ ꯉꯥꯛꯇ ꯊꯝꯗꯣꯏꯅꯦ ꯅꯨꯡꯁꯤꯕꯤ. ꯑꯗꯨꯅꯦꯕ. ꯑꯕꯦ, ꯅꯪ ꯅꯊꯟꯇ ꯂꯩꯕꯗꯣ ꯑꯁ, ꯗꯗꯥ ꯌꯥꯝꯅ ꯄꯥꯈꯠꯂꯦꯕ. ꯍꯣꯏ ꯗꯗꯥ, ꯑꯩꯁꯨ ꯈꯪꯉꯦ. ꯑꯗꯣ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯆꯦꯆꯦ ꯃꯊꯟꯇ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ? ꯆꯦꯆꯦꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯦ. ꯅꯣꯏ ꯆꯦꯆꯦꯁꯨ ꯑꯩꯈꯣꯏꯗ ꯄꯨꯂꯞ ꯂꯩꯔꯁꯤ ꯀꯩꯅꯣ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯅꯦ.
ꯑꯗꯣ ꯆꯤꯆꯦꯅ ꯌꯥꯔꯛꯑꯣꯌꯦ. ꯌꯥꯗꯕ ꯌꯥꯔꯣꯏ. ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯑꯕ ꯃꯔꯤꯅꯦ. ꯁꯤꯗꯕꯨ ꯑꯃꯨꯛ ꯏꯀꯥꯏꯅꯈꯤꯗ꯭ꯔꯣ? ꯑꯩꯒꯤꯗꯤ ꯈꯪꯗꯦ. ꯆꯅꯨꯗꯁꯨ ꯍꯥꯏꯌꯨ. ꯏꯁ, ꯆꯅꯨ ꯀꯥꯏꯅ. ꯆꯍꯤꯁꯨ ꯑꯩꯅ 4 ꯍꯜꯂꯤꯕ, ꯀꯃꯥꯏꯅ ꯆꯦ ꯀꯧꯗꯣꯏꯅꯣ? ꯑꯦ, ꯍꯌꯦꯡꯋꯥꯏꯁꯨ ꯆꯅꯨ ꯀꯥꯏꯅ ꯑꯗꯨꯝ ꯀꯧꯗꯣꯏꯔꯣ ꯍꯥꯏꯁꯦ? ꯑꯗꯅ ꯃꯃꯤꯡ ꯀꯧꯗꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯦ. ꯍꯣꯏꯅꯦꯍꯦ, ꯁꯦꯀꯦꯟ ꯍꯦꯟ ꯅꯨꯡꯁꯤꯕ. ꯁꯦꯀꯦꯟ ꯍꯦꯟꯗꯣ ꯍꯥꯏꯔꯛꯀꯅꯣ ꯍꯥꯏꯕꯅꯤꯀꯣ ꯅꯪ. ꯏꯁ, ꯁꯥꯎꯕꯤꯒ ꯇꯧꯏꯅꯦ. ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯖꯔꯕꯁꯨ ꯅꯨꯡꯁꯤꯕꯗꯣ. ꯑꯩꯅꯕꯨ ꯋꯥ ꯍꯥꯏꯔꯗꯤ ꯅꯌꯥꯗꯣ ꯍꯤꯒꯠꯂꯨꯀꯣ ꯅꯪ. ꯏꯁ, ꯃꯦ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯤ ꯁꯥꯕꯤꯇ꯭ꯔꯤꯒ ꯆꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯁꯥꯕꯤꯇ꯭ꯔꯤꯅ, ꯏꯆꯥꯗꯤ ꯀꯔꯤ ꯈꯜꯂꯤꯕ? ꯆꯅꯨꯅ, ꯑꯩꯒꯤꯗꯤꯅꯤꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯍꯦꯟꯅ ꯊꯨꯖꯤꯟꯕꯁꯨ ꯄꯥꯝꯃꯦ. ꯏꯆꯤꯜ ꯏꯅꯥꯎꯗꯪ ꯌꯨꯝꯁꯤꯗ ꯇꯔꯛ ꯂꯩꯕꯁꯦ ꯃꯇꯝꯅ ꯃꯇꯝ ꯐꯠꯇꯕꯅꯦ, ꯃꯤꯄꯥꯏꯕ ꯄꯣꯛꯏ. ꯑꯩꯈꯣꯏ ꯅꯥꯎꯕꯤꯗꯁꯨ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯍꯧꯗꯣꯛꯄꯅꯦ. ꯑꯗꯣ ꯃꯥꯅ ꯏꯊꯟꯇ ꯂꯩꯍꯧꯅꯤ ꯈꯟꯕꯒꯤꯔ ꯀꯩꯅꯣ ꯊꯣꯏꯅꯅꯦ ꯍꯛꯆꯤꯟꯅ ꯍꯦꯛꯇ ꯇꯥꯗꯕ. ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯏꯅꯥꯎꯒꯤ ꯄꯥꯎꯃꯨꯡ ꯇꯤꯡꯕ ꯉꯝꯂꯝꯒꯗꯕꯅꯦ. ꯃꯥꯅ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯕꯗꯣ ꯑꯩꯁꯨ ꯎꯅꯤꯡꯉꯤꯅꯤꯅꯦ. ꯀꯔꯤꯒꯤ ꯏꯆꯥꯅ ꯏꯊꯟꯇ ꯂꯩꯗꯣꯏꯅꯣ? ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯗꯅꯦ ꯅꯅꯥꯎꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯦ. ꯊꯥꯔꯤꯛꯅ, ꯌꯥꯗꯦ, ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯍꯟꯒꯅꯤ. ꯆꯅꯨꯁꯨ ꯅꯣꯛꯂꯛꯏ. ꯑꯁ, ꯏꯃꯥꯁꯤꯒ ꯅꯤꯅꯦꯒ ꯁꯤꯗꯤꯕ. ꯊꯥꯔꯤꯛꯅ, ꯌꯦꯡꯉꯨꯍꯦ, ꯏꯃꯥꯁꯤ ꯋꯥ ꯍꯩꯒꯦ. ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯗꯪ ꯇꯔꯛ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦ ꯅꯈꯣꯏꯒꯤ ꯈꯟꯕꯗ. ꯏꯆꯥꯅ ꯃꯆꯦ ꯑꯃ ꯑꯣꯏꯅ ꯅꯅꯥꯎꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯍꯥꯟꯅ ꯎꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯏꯃꯥꯁꯤꯁꯨ ꯌꯥꯏ. ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯒ ꯇꯥꯃꯣ ꯅꯨꯡꯌꯦꯟꯒ, ꯅꯣꯏ ꯅꯤꯅꯦ ꯁꯥꯕꯤꯇ꯭ꯔꯤꯒ ꯑꯩꯈꯣꯏꯁꯦ ꯀꯣꯂꯦꯖ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯛꯈꯤꯕꯅꯤ. ꯌꯥꯝ ꯂꯨꯅꯁꯨ ꯇꯤꯟꯅꯔꯛꯈꯤ. ꯏꯆꯥꯒꯤꯗ ꯅꯠꯇꯅ ꯅꯅꯥꯎꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯒꯅꯤ. ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣ. ꯏꯃꯥꯁꯤꯗ ꯀꯣꯏꯗꯅ ꯏꯀꯥꯏꯗꯅ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯛꯄꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯒꯗꯕꯅꯤꯀꯣ. ꯅꯣꯏ ꯌꯥꯝꯕꯨꯡꯗꯁꯨ ꯍꯥꯏꯔꯛꯎ. ꯆꯅꯨꯅ, ꯏꯃꯥꯁꯤ ꯕꯕꯥꯒ ꯏꯃꯥꯒꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯥꯎꯕꯤ ꯏꯕꯥꯅꯤꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯌꯥꯝꯅ ꯊꯝꯕꯤꯔꯝꯃꯤ. ꯊꯣꯏꯅ ꯑꯋꯥꯠꯄ ꯂꯩꯒꯗꯕꯁꯨ ꯃꯥꯟꯗꯤꯌꯦ. ꯐꯤ ꯐꯅꯦꯛꯁꯨ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯌꯥꯝꯕꯅ ꯂꯩꯁꯟꯕꯤꯔꯝꯂꯦ. ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯏꯃꯥꯒ ꯕꯕꯥꯒꯒꯤ ꯇꯥꯔꯝꯈ꯭ꯔꯕ ꯃꯤꯅꯨꯡꯁꯤꯗꯣ ꯃꯗꯨ ꯈꯛꯇꯃꯛ ꯃꯉꯥꯏꯔꯦ ꯏꯃꯥꯁꯤ. ꯁꯥꯕꯤꯇ꯭ꯔꯤꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ, ꯀꯞꯀꯅꯨꯅꯦ ꯅꯪꯕꯣ. ꯏꯆꯥ ꯊꯣꯏꯕꯤ, ꯌꯦꯡꯉꯣ, ꯅꯣꯏ ꯏꯃꯥꯁꯤꯒ ꯅꯤꯅꯦꯒ ꯂꯩꯔꯤꯁꯤꯗꯤ. ꯊꯥꯔꯤꯛꯁꯨ ꯆꯅꯨꯕꯨ ꯀꯣꯟꯁꯤꯟꯕꯤ. ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯁꯦ, ꯕꯦꯝꯃ, ꯆꯅꯨ, ꯏꯃꯥꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯀꯞꯀꯅꯨꯁꯦ. ꯆꯅꯨꯁꯨ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯞ ꯅꯣꯛꯂꯛꯏ. ꯅꯤꯅꯦ, ꯏꯃꯥꯁꯤ ꯅꯆꯥꯗꯤ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ. ꯆꯥ ꯂꯣꯜꯂꯛꯀꯦ, ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ. ꯊꯥꯔꯤꯛꯅ, ꯏꯇꯥ ꯁꯥꯕꯤꯇ꯭ꯔꯤ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯎꯗꯦꯀꯣ, ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯗꯨꯏ ꯑꯉꯥꯡꯗꯨꯕꯣ? ꯆꯅꯨꯅ, ꯗꯥ ꯅꯤꯡꯊꯧꯔꯦꯝꯕ ꯂꯥꯛꯄꯗꯨꯗ ꯍꯥꯏꯔꯞ ꯎꯅꯔꯨꯆꯣꯅ ꯑꯩꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯃꯥꯁꯤ. ꯁꯥꯕꯤꯇ꯭ꯔꯤꯅ, ꯑꯣ, ꯐꯣꯟ ꯑꯃꯨꯛꯇꯕꯨ ꯇꯧꯒꯦ, ꯃꯕꯥꯅꯤꯗꯨ ꯁꯤꯗ ꯆꯪꯂꯛꯑꯣ ꯍꯥꯏꯒꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ. ꯑꯍꯜ ꯃꯁꯦꯜꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯂꯦꯝꯕꯤꯒꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯊꯨꯖꯤꯜꯂꯛꯏ. ꯂꯦꯝꯕꯤꯅ, ꯆꯤꯆꯦ, ꯍꯌꯦꯡꯗꯤ ꯏꯃꯥꯟꯅꯕꯤ ꯈꯔ ꯂꯥꯛꯇꯣꯏꯅꯤꯀꯣ, ꯁꯤꯗ ꯂꯦꯛꯇꯣꯏꯅꯦꯕ. ꯆꯅꯨꯅ, ꯍꯣꯏꯅꯦ, ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ. ꯃꯣꯏ ꯀꯌꯥꯅꯣ? ꯃꯣꯏꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝꯁꯨ ꯁꯤꯜ ꯂꯥꯡꯗꯕ ꯌꯥꯔꯣꯏꯅꯦ. ꯃꯣꯏ 7ꯅꯤ ꯆꯤꯆꯦ, ꯑꯗꯣ ꯆꯟꯕꯤꯒ ꯊꯥꯔꯒ 9. ꯑꯣ, ꯑꯗꯣ ꯅꯪꯒꯤ TV ꯐ꯭ꯔꯤꯖꯀꯗꯣ ꯍꯌꯦꯡ ꯌꯥꯝꯕꯨꯡ ꯏꯕꯥꯅꯤ ꯆꯠꯂꯒ ꯂꯧꯔꯨꯔꯒꯦꯀꯣ. ꯏꯃꯥꯁꯤ ꯍꯣꯏꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ, ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ. ꯆꯤꯆꯦ, ꯑꯩꯁꯨ ꯂꯥꯛꯀꯦꯕ. ꯍꯩꯃꯥ, ꯇꯧꯍꯣꯏꯗꯤꯌꯦ ꯅꯥꯎꯕꯤ. ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯗꯣ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯅꯗ꯭ꯔꯤꯗꯨꯗꯤ. ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯈꯟꯗꯣꯏꯁꯦ. ꯆꯤꯆꯦꯅ ꯄꯣꯔꯛꯇꯣꯏꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ. ꯅꯊꯟꯇ ꯂꯩꯍꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯏꯃꯥꯁꯤꯗꯣ ꯍꯌꯦꯡ ꯌꯥꯝꯕꯨꯡꯅ ꯊꯤꯜꯂꯛꯀꯅꯤ. ꯑꯗ TV ꯀꯔꯤ ꯀꯔꯥꯁꯨ ꯅꯪꯒꯤꯗꯣ ꯄꯨꯔꯛꯂꯒꯦꯕ. ꯂꯦꯝꯕꯤꯅ, ꯑꯁ, ꯃꯣꯏ ꯌꯨꯝꯗ TV ꯐ꯭ꯂꯦꯠꯀꯤ ꯑꯄꯥꯛꯄꯗꯣ 3 ꯂꯩꯕꯅꯦ. ꯀꯤꯆꯟꯗ ꯑꯃ, ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯑꯃ, ꯑꯗꯨꯒ ꯃꯥꯒꯤ ꯔꯨꯝꯗ ꯑꯃ. ꯑꯁ,
ꯄꯨꯔꯔꯣꯏꯒꯤꯕ ꯑꯩꯒꯤꯗꯣ ꯆꯤꯆꯦ ꯄꯥꯝꯃꯨꯏ ꯍꯥꯏꯕ ꯃꯅꯥꯎꯒꯤ ꯋꯥꯍꯩꯗꯨꯗ ꯆꯅꯨꯁꯨ ꯅꯣꯛꯂꯛꯏ ꯍꯩꯃꯥ ꯃꯁꯤꯗꯤꯕ ꯁꯣꯝꯗꯅ ꯁꯨꯃꯟꯅ ꯄꯥꯎ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯊꯕꯛꯁꯦ ꯊꯨꯖꯤꯟꯁꯤ ꯍꯌꯦꯡ ꯍꯪꯆꯤꯠꯃꯛ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯁꯤ ꯍꯧꯖꯤꯛ ꯆꯣꯟꯊꯕ ꯌꯥꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯤꯅꯦ ꯅꯨꯄꯥ ꯑꯃꯅ ꯍꯣꯏ ꯏꯌꯥꯝꯕ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯑꯌꯨꯛꯅꯤ ꯆꯅꯨ-ꯂꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯌꯥꯍꯧꯔꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯤꯠ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯑꯃꯅ ꯂꯥꯏꯒꯤ ꯙꯨꯞ ꯊꯥꯔꯤ ꯑꯃꯅ ꯆꯥꯛ ꯊꯣꯡꯒꯠꯂꯤ ꯆꯅꯨꯅ ꯅꯥꯎꯕꯤ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯄꯨꯡ ꯀꯌꯥꯗꯅꯣ ꯍꯪꯉꯨꯗꯅ ꯆꯥꯛꯁꯦ ꯊꯣꯡꯉꯤꯉꯩꯗ ꯃꯣꯏꯒꯤꯁꯨ ꯍꯥꯞꯆꯜꯂꯒꯦ ꯃꯣꯏꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯀꯗꯕꯅꯤ ꯆꯦ ꯃꯣꯏꯒꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯍꯥꯞꯄꯁꯦ ꯑꯗꯣ ꯆꯟꯕꯤ ꯍꯣꯏ ꯏꯃꯥꯁꯤ ꯍꯣꯏꯗꯤ ꯉꯟꯅ ꯂꯥꯛꯇꯣꯏꯅꯤꯅ ꯃꯣꯏꯒꯤꯗꯤ ꯑꯗꯨꯝ ꯍꯥꯞꯆꯜꯂꯁꯦ ꯆꯤꯆꯦ ꯍꯣꯏ ꯍꯣꯏ ꯃꯣꯏꯒꯤꯕꯨꯗꯤ ꯑꯗꯨꯝ ꯍꯥꯞꯂꯅꯤꯅꯦ ꯑꯗꯣ ꯆꯤꯆꯦ ꯂꯨꯍꯣꯡꯕꯩꯅꯦꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯗꯒꯤꯗꯤ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯆꯤꯆꯦ ꯏꯕꯥꯅꯤꯗꯪ ꯂꯩꯕꯁꯦ ꯍꯣꯔꯦꯟꯗꯩꯕꯨꯗꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯕꯨ ꯑꯗꯣ ꯌꯥꯃꯨꯡꯗꯨ ꯁꯤꯗ ꯂꯩꯍꯜꯂꯁꯤꯕ ꯅꯥꯎꯕꯤ ꯃꯗꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯐꯖꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯅ ꯂꯥꯜꯂꯨꯗ꯭ꯔꯕꯁꯨ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡꯆꯠ ꯊꯦꯟꯕ ꯑꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯆꯦꯒꯤ ꯋꯥꯍꯩꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯁꯣꯝꯗꯅ ꯁꯨꯃꯟꯅ ꯅꯣꯏ ꯀꯅꯥꯝꯇ ꯍꯣꯔꯦꯟ ꯃꯣꯕꯥꯏꯜ ꯑꯝꯇ ꯄꯨꯔꯛꯀꯅꯨꯀꯣ ꯁꯣꯏ ꯂꯥꯛꯇꯅ ꯑꯃꯨꯛ ꯇꯥꯍꯧꯔꯗꯤ ꯃꯗꯨꯗꯒꯤꯅꯦ ꯐꯥꯅꯔꯛꯇꯅ ꯐꯔꯛ ꯇꯥꯅꯔꯛꯀꯅꯤ ꯋꯥꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯅꯨꯄꯥ ꯑꯃꯅ ꯍꯣꯏꯕ ꯏꯌꯥꯝꯕ ꯁꯨꯃꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯍꯥꯠꯄ ꯌꯥꯗꯦꯀꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯋꯥꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯃꯛ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯅꯤ ꯃꯥꯕꯨ ꯍꯥꯠꯇꯕꯤꯗ ꯍꯤꯡꯅ ꯍꯤꯡꯅ ꯊꯝꯒꯗꯕꯅꯤ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯍꯣꯡꯕ ꯀꯥꯏ ꯗꯣꯛꯇꯔ ꯅꯤꯡꯊꯧꯔꯦꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯅꯨꯄꯥ 6-7 ꯆꯪꯗꯅ ꯔꯦꯞ ꯇꯧꯔꯝꯃꯦ ꯍꯥꯏꯔꯒ ꯀꯔꯝꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯒꯦ ꯁ꯭ꯇꯦꯇꯁ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯁꯥ ꯃꯥꯡꯂꯨꯔꯕ ꯀꯧꯕꯅꯤꯅ ꯂꯨꯍꯣꯡꯅꯤꯡꯂꯔꯣꯏ ꯃꯕꯥꯅꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯆꯥꯛꯅ ꯂꯦꯟꯕ ꯄꯨꯟꯁꯤꯗꯣ ꯌꯦꯡꯂꯒ ꯑꯩ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦ ꯃꯁꯤꯅ ꯏꯆꯜꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯇꯩꯊꯣꯛꯄ ꯁꯛꯂꯒꯦ ꯅꯨꯄꯥ ꯑꯗꯨꯅ ꯏꯌꯥꯝꯕ ꯅꯨꯄꯥꯗꯨꯗ ꯁꯥꯎꯅꯤꯡꯂꯒ ꯄꯦꯟꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯅꯨꯄꯤꯗꯨ ꯇꯥꯏꯅꯕꯗꯤ ꯆꯨꯝꯗꯦ ꯀꯔꯤꯒꯤ ꯆꯨꯝꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯗ ꯄꯨꯝꯅꯃꯛ ꯍꯩꯊꯒꯗꯕꯅꯤ ꯅꯨꯄꯤꯗꯨꯗ ꯊꯦꯡꯅꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯎꯔꯒ ꯃꯥꯁꯨ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯀꯅꯤ ꯃꯗꯨꯅꯦ ꯑꯩꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯗꯣꯛꯇꯔꯗ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕꯗꯤ ꯁꯨꯃꯟꯅ ꯍꯣꯏ ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯤꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯋꯥꯕ ꯀꯣꯛꯈꯤꯅꯤ ꯍꯥꯏꯔꯦꯗꯅ ꯍꯤꯡꯅ ꯑꯣꯠꯀꯗꯕꯅꯤ ꯃꯈꯣꯏꯗꯤ ꯗꯣꯛꯇꯔꯗꯨꯗ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯜꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧꯔꯦꯝꯕꯒ ꯂꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯦꯝꯕꯤꯅ ꯗꯥ ꯍꯥꯎ ꯅꯨꯡꯁꯤꯌꯦ ꯗꯗꯥ ꯇꯥꯕ꯭ꯔꯣ ꯑꯕꯦ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯑꯁ ꯄꯥꯝꯕꯣꯝ ꯌꯥꯝꯅ ꯆꯣꯡꯉꯦꯅ ꯆꯨꯞꯁꯤꯟꯕꯅꯦꯃꯤ ꯑꯁ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯔꯝꯗꯥꯏꯒꯤꯅꯦ ꯅꯨꯡꯁꯤꯕꯧ ꯀꯅꯥꯅ ꯍꯥꯏꯕ ꯄꯥꯝꯕꯣꯝ ꯆꯣꯡꯂꯗꯤ ꯐꯠꯇꯕ ꯄꯥꯎ ꯇꯥꯏ ꯍꯥꯏꯕꯅꯤ ꯗꯗꯥꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪꯕꯨ ꯏꯁꯣꯔ ꯃꯥꯅ ꯆꯦꯠꯅ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯕ ꯑꯣꯏꯁꯅꯨꯀꯣ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯏꯕ ꯗꯗꯥ ꯑꯗꯣ ꯕꯥꯔꯇꯣꯟꯗꯣ ꯍꯌꯦꯡ ꯑꯉꯥꯡ ꯊꯥꯔꯒ ꯊꯤꯜꯍꯜꯂꯛꯎꯀꯣ ꯑꯉꯥꯡ ꯊꯥꯔꯒ ꯊꯤꯜꯂꯛꯄ ꯅꯠꯇꯦꯅꯦ ꯀꯥꯎꯏꯅꯩꯗ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯆꯠꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯌꯧꯔꯛꯑꯅꯤ ꯅꯨꯡꯁꯤꯕꯧ ꯂꯨꯍꯣꯡꯕꯒꯤ ꯆꯥꯛꯇꯣ ꯌꯥꯝ ꯂꯦꯝꯍꯜꯂꯝꯃꯨꯀꯣ ꯑꯁ ꯑꯩ ꯆꯥꯗꯕꯤꯗꯅꯦ ꯅꯪꯒꯤ ꯉꯥꯛꯇ ꯊꯝꯃꯝꯃꯗꯕꯅꯦ ꯑꯁꯦꯡꯕ ꯗꯥ ꯍꯥꯎ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯕꯥꯇꯣꯟꯗꯣ ꯌꯥꯝꯅ ꯐꯖꯩꯌꯦ ꯗꯥ ꯏꯕꯥꯅꯤꯒꯤ ꯐꯣꯇꯣꯒ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯕꯨꯗꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯂꯨꯍꯣꯡꯕꯕꯨ ꯊꯨꯠ ꯂꯥꯎꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ꯭ꯔꯣ ꯏꯁ ꯍꯣꯏꯗ ꯗꯣꯛꯇꯔ ꯁꯦꯀꯦꯂꯦꯟ ꯑꯃ ꯂꯨꯍꯣꯡꯕꯕꯨ ꯊꯨꯠꯇ ꯍꯣꯡꯕ ꯌꯥꯕ꯭ꯔꯣ ꯉꯁꯤꯅꯦ ꯐꯣꯟꯒꯁꯦ ꯑꯃꯦꯔꯤꯀꯥ ꯌꯧꯅꯤꯀꯣ ꯑꯩꯃꯥ
ꯑꯩꯕꯨ ꯕꯤꯁꯥ ꯇꯥꯟꯅꯕꯅ ꯐꯗꯧꯔꯤꯕ꯭ꯔꯣ ꯐꯣꯟ ꯑꯃꯨꯛ ꯈꯨꯜꯂꯨꯅꯕ ꯑꯕꯦ ꯅꯪ ꯌꯥꯝꯅ ꯍꯧꯔꯦ ꯌꯥꯝ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯨꯡꯁꯤꯔꯛꯄ ꯅꯁꯛꯇꯣ ꯍꯩꯖꯤꯕꯣꯟꯅ ꯀꯔꯤ ꯍꯥꯞꯄꯛꯑꯣꯕ ꯗꯗꯥꯅ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯊꯣꯏꯗ꯭ꯔꯤꯡ ꯀꯕꯣꯛ ꯍꯥꯞꯄꯛꯑꯒꯦ ꯗꯗꯥꯅꯕꯨ ꯄꯥꯝꯃꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯨ ꯍꯥꯞꯁꯤ ꯀꯩꯅꯣ ꯍꯣꯏꯕ ꯗꯗꯥ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯑꯁ ꯆꯥꯛ ꯌꯥꯝꯅ ꯈꯥꯛꯑꯝꯃꯣ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯑꯣꯛꯇ꯭ꯔꯦ ꯍꯥꯏꯕꯁꯨ ꯏꯀꯥꯏꯅꯤꯀꯣ ꯑꯗꯨꯅ ꯈꯔ ꯌꯥꯝꯅ ꯈꯥꯛꯑꯝꯃꯣꯕ ꯍꯣꯏꯕ ꯅꯪꯕꯣ ꯄꯨꯈꯝꯗ ꯆꯟꯗꯕ ꯃꯈꯩ ꯍꯦꯛ ꯈꯥꯛꯑꯝꯗꯣꯏꯅꯤ ꯑꯗꯨꯅꯦꯕ ꯆꯅꯨꯅ ꯅꯥꯎꯕꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯐꯣꯟꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯣꯅꯦ ꯅꯪꯕꯣ ꯂꯦꯝꯕꯤꯅ ꯗꯗꯥ ꯆꯤꯆꯦꯅ ꯀꯧꯔꯛꯏ ꯑꯩ ꯊꯝꯃꯒꯦꯀꯣ ꯆꯅꯨꯅ ꯅꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯛꯏꯅꯦ ꯅꯪꯕꯣ ꯂꯦꯝꯕꯤꯅ ꯈꯔ ꯉꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯣ ꯄꯥꯛꯄꯤꯅ ꯂꯥꯛꯏꯁꯤꯗꯤ ꯂꯦꯝꯕꯤꯅ ꯏꯁ ꯌꯥꯝ ꯉꯜꯂꯦ ꯄꯨꯡꯁꯤꯗꯤ ꯌꯧꯔꯝꯂꯅꯤꯗ ꯌꯥꯔꯦ ꯏꯕꯦꯝꯃ ꯉꯥꯡ ꯂꯩꯔꯅꯨ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯅꯨꯅ ꯄꯥꯛꯄꯤ ꯅꯣꯏ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯝꯃꯣꯀꯣ ꯆꯤꯆꯦꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒꯅꯦ ꯆꯪꯉꯛꯑꯒꯦ ꯍꯣꯏ ꯆꯤꯆꯦ ꯇꯦꯂꯩꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯤꯌꯔꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯤ ꯊꯥꯔꯤꯛꯅ ꯀꯌꯥꯅꯣ ꯇꯦꯂꯩꯕꯅ ꯑꯣ ꯑꯩꯁꯦ ꯄꯩꯁꯥꯗ ꯌꯥꯝ ꯍꯪꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯊꯥꯔꯤꯛ ꯆꯦꯡꯗꯨ ꯁꯨꯅ ꯁꯨꯅ ꯃꯆꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ ꯅꯣꯛꯅꯤꯡꯒꯨꯝ ꯀꯔꯤꯒꯨꯝ ꯍꯦꯟꯖꯥꯡꯁꯨ ꯑꯃꯨꯛ ꯑꯣꯠꯂꯤ ꯀꯌꯥꯅꯣ ꯍꯥꯏꯕꯅꯦ ꯅꯪꯕꯣ ꯑꯁ ꯂꯦꯝꯕꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯩꯅꯣꯝꯇ ꯆꯥꯎꯅ ꯄꯤꯅꯤꯡꯉꯦ ꯍꯥꯏꯕ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯇꯤꯚꯤ ꯐ꯭ꯔꯤꯖ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯉꯝꯃꯤꯁꯤꯗꯤ ꯑꯁ ꯑꯗꯨꯅꯒ ꯌꯥꯄꯣꯟꯇꯦꯗ ꯏꯃꯥꯏꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩ ꯀꯩꯅꯣꯝꯃ ꯄꯤꯅꯤꯡꯉꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯆꯥꯅꯕꯨ ꯀꯔꯤ ꯄꯤꯒꯦ ꯍꯥꯏꯕꯅꯣ ꯁꯅꯥꯒꯨꯝꯕ ꯑꯝꯇ ꯄꯤꯅꯤꯡꯉꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯉꯣꯟꯗꯅ ꯀꯌꯥ ꯂꯩꯔꯤꯕ ꯑꯋꯥꯠꯄꯗꯣ ꯏꯃꯥ ꯍꯥꯞꯂꯒꯦ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯕ ꯅꯪꯂꯤꯒꯦꯅꯦ ꯏꯆꯥꯗ ꯅꯇꯣꯟꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯆꯩ ꯑꯗꯣ ꯑꯩ ꯆꯠꯂꯦ ꯏꯃꯥꯒꯤ ꯒꯥꯔꯤꯗꯣ ꯑꯣꯏꯅ ꯄꯨꯔꯒꯦ ꯑꯩꯒꯤꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯅ ꯍꯥꯏꯌꯨꯀꯣ ꯏꯃꯥ ꯃꯤ ꯂꯨꯍꯣꯡꯕ ꯆꯠꯅꯕꯅ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯊꯝꯈ꯭ꯔꯕꯅꯤ ꯍꯩꯃꯥ ꯆꯥꯛꯁꯤꯗꯗꯤ ꯆꯥꯛꯈꯣꯗꯅ ꯅꯪꯕꯣ ꯑꯁ ꯃꯣꯏꯗ ꯑꯗꯨꯝ ꯆꯥꯔꯨꯔꯒꯦ ꯏꯃꯥ ꯊꯥꯔꯤꯛꯁꯨ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯍꯩꯔꯦ ꯆꯥꯟꯁ ꯂꯧꯕꯗꯤꯅꯦ ꯃꯄꯥꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯍꯦꯛ ꯇꯥꯗꯦꯗ ꯁꯅꯥꯍꯜꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔ ꯃꯥꯜꯂꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯥꯎꯔꯛꯏ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯑꯩ ꯑꯃꯨꯛ ꯄꯛꯏꯗꯨꯕꯣ ꯊꯥꯔꯤꯛꯅ ꯍꯣ ꯃꯣꯏ ꯄꯥꯕꯨꯡ ꯆꯥ ꯂꯧꯗꯅ ꯏꯆꯥꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯖꯕ ꯑꯗꯨꯕꯨꯗꯤ ꯏꯆꯥꯅꯤꯗꯅ ꯍꯣꯏꯗ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯁꯨ ꯑꯗꯨꯝ ꯃꯥꯟꯅꯩꯗ ꯍꯩ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯅꯨꯀꯣ ꯅꯪ ꯊꯥꯔꯤꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯗ ꯃꯄꯥ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯆꯞꯄꯨ ꯍꯦꯛ ꯆꯥꯅꯩ ꯃꯌꯥꯝ ꯄꯨꯜꯂꯒ ꯏꯔꯥꯡ ꯂꯥꯡꯈꯤꯕꯅ ꯃꯇꯝ ꯃꯥꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯇꯨꯅ ꯃꯌꯥꯝꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯅꯔꯤ ꯆꯅꯨꯅ ꯅꯥꯎꯕꯤ ꯂꯦꯝꯕꯤꯅ ꯇꯨꯝꯅꯤꯡꯕꯅ ꯁꯤꯔꯦꯗ ꯆꯦ ꯃꯤꯠꯁꯦ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯒꯦꯠ ꯂꯣꯟꯁꯤꯜꯂꯝꯂꯕ꯭ꯔꯣ ꯅꯪꯕꯣ ꯂꯣꯜꯂꯝꯃꯦ ꯍꯨꯏ ꯈꯣꯡꯕ ꯃꯈꯣꯜ ꯑꯃ ꯇꯥꯏꯅꯦ ꯑꯁ ꯄꯨꯡꯁꯨ 12 ꯇꯥꯔꯦ ꯍꯨꯏꯒꯤ ꯃꯃꯤꯠꯇꯅ ꯕꯨꯠ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯆꯤꯆꯦ ꯂꯦꯝꯕꯤ ꯃꯆꯦꯗ ꯀꯥꯡꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ ꯍꯣꯏꯃ ꯆꯅꯨꯅ ꯑꯁ ꯀꯤꯁꯨ ꯀꯤꯈ꯭ꯔꯦꯗꯀꯣ ꯅꯪꯕꯣ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯀꯩꯅꯣ ꯆꯤꯆꯦ ꯌꯨꯝ ꯄꯥꯟꯕꯒ ꯀꯤꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯂꯩꯁꯨ ꯂꯩꯅꯗꯦ ꯂꯩꯅꯔꯣꯏ ꯅꯪ ꯌꯥꯝ ꯂꯩꯅꯔꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯪꯂꯛꯄꯒꯤ ꯈꯣꯡꯊꯥꯡꯁꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯕ ꯍꯧꯔꯛꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ ꯂꯦꯝꯕꯤ ꯃꯆꯦꯒꯤ ꯃꯁꯥꯗ ꯄꯥꯏꯗꯨꯅ ꯇꯞꯅ ꯉꯥꯡꯂꯛꯏ ꯆꯤꯆꯦ ꯀꯅꯥꯅꯣꯝꯃ ꯂꯥꯛꯄ ꯃꯥꯜꯂꯤ ꯆꯅꯨꯅ ꯑꯩꯁꯨ ꯃꯥꯜꯂꯤꯅꯦ ꯆꯤꯆꯦ ꯃꯩ ꯊꯥꯟꯁꯤꯔꯥ ꯅꯥꯎꯕꯤ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯤꯖꯥꯔꯣ ꯅꯤꯡꯊꯤꯅ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯃꯤꯁꯤꯕꯨ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄ ꯀꯥꯏꯅ
ꯃꯉꯣꯟꯗꯒꯤ ꯑꯣꯏꯅ ꯍꯨꯔꯥꯟꯁꯤ꯫ ꯈꯣꯡꯊꯥꯡꯗꯒꯤ ꯈꯣꯟꯖꯦꯜꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯊꯣꯡ ꯍꯥꯡꯉꯣ, ꯊꯣꯡ ꯍꯥꯡꯉꯣ꯫ ꯅꯤꯡꯊꯤꯅ ꯀꯅꯥꯅꯣ? ꯂꯦꯝꯕꯤ ꯀꯤꯗꯨꯅ ꯃꯆꯦꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯆꯦꯆꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯍꯥꯏꯕꯅꯦ꯫ ꯁꯨꯃꯟꯅ ꯍꯥꯡꯉꯣꯏꯗꯕ ꯑꯣꯏꯔꯒꯅ ꯃꯩ ꯊꯥꯔꯒꯦ꯫ ꯌꯥꯔꯦ ꯃꯩ ꯊꯥꯔꯣ, ꯃꯩ ꯊꯥꯔꯣ ꯍꯥꯏꯕ꯭ꯔꯣ? ꯆꯅꯨ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅꯇ ꯂꯩꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ, ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯁꯨꯃꯟꯅ ꯃꯩ ꯊꯥꯔꯣ ꯍꯥꯏꯕ꯭ꯔꯥ? ꯌꯨꯝꯁꯦ ꯊꯣꯡ ꯍꯥꯡꯉꯣꯗꯤ ꯍꯥꯡꯉꯣꯗꯅ꯫ ꯂꯦꯝꯕꯤꯅ ꯑꯁ ꯗꯗꯥ ꯐꯣꯟ ꯄꯥꯏꯔꯛꯑꯣꯃꯤ ꯅꯪꯕꯣ꯫ ꯆꯅꯨ ꯃꯅꯥꯎꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯅꯥꯎꯕꯤ, ꯃꯦꯁꯦꯖ ꯑꯝꯇ ꯊꯥꯈꯣ꯫ ꯆꯅꯨꯁꯨ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯄꯒ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯁꯨꯃꯟ ꯆꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯅꯨꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯐꯥꯏ꯫ ꯅꯣꯏ ꯍꯦꯛ ꯂꯧꯕꯗ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ꯫ ꯁꯨꯃꯟ ꯃꯈꯨꯠꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯅꯨꯒꯤ ꯃꯁꯝꯗꯨ ꯐꯣꯏꯕꯋꯣ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯋꯣ ꯇꯧꯁꯤꯟꯕꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯆꯟꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯄꯅꯦ꯫ ꯂꯦꯝꯕꯤꯅ ꯀꯩꯅꯣ ꯅꯪꯅ ꯑꯩ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯣ, ꯆꯦꯆꯦꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯆꯦꯆꯦꯗ ꯈꯨꯠ ꯊꯥꯒꯅꯨ꯫ ꯍꯣꯏ ꯃꯤꯒꯤ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯦꯁꯦ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ? ꯅꯣꯏꯅ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯂꯦꯝꯕꯤꯅ ꯃꯤꯒꯤ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯅꯨꯄꯥ ꯍꯥꯏꯕ? ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯗꯣꯔꯛꯂꯤꯕ ꯁꯨꯃꯟꯒꯤ ꯋꯥꯍꯩꯗꯨꯗ ꯆꯅꯨ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝ ꯃꯅꯥꯎꯗ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯌꯦꯡꯖꯩ꯫ ꯃꯥꯅꯦ, ꯑꯩꯕꯨ ꯍꯥꯠꯂꯒ ꯅꯈꯣꯏ ꯄꯦꯜꯂꯗꯕ ꯅꯠꯇ꯭ꯔꯣ? ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨꯅ ꯑꯩꯕꯨ ꯍꯥꯠꯂꯣ꯫ ꯁꯨꯃꯟ ꯆꯅꯨꯕꯨ ꯏꯟꯊꯣꯛꯇꯨꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯤꯜꯂꯤ꯫ ꯉꯁꯤꯗꯒꯤ ꯏꯃꯨꯡꯁꯤꯗꯒꯤ ꯂꯦꯝꯕꯤ ꯍꯥꯏꯕ ꯃꯤꯡꯁꯦ ꯑꯩꯅ ꯃꯨꯠꯊꯠꯂꯗꯕꯅꯤ꯫ ꯂꯦꯝꯕꯤ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯆꯦꯕꯨ ꯀꯣꯟꯁꯤꯟꯖꯩ꯫ ꯆꯦꯆꯦ꯫ ꯆꯅꯨꯅ ꯅꯥꯎꯕꯤ, ꯆꯦꯆꯦꯕꯨ ꯅꯨꯡꯁꯤꯔꯗꯤ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯂꯦꯝꯕꯤꯅ ꯍꯦ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯏꯖꯠꯄꯨ ꯀꯩꯁꯨ ꯂꯩꯇꯅ ꯇꯦꯝꯆꯤꯡꯅꯒꯦ ꯈꯜꯂꯤꯕ ꯅꯪꯗꯤ ꯑꯩꯅ ꯍꯥꯠꯀꯅꯤ, ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯈ꯭ꯋꯥꯡꯒꯤ ꯐꯅꯦꯛꯇ ꯌꯦꯞꯂꯤꯕ ꯐꯣꯟꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯃꯦꯠꯇꯨꯅ ꯆꯟꯕꯤ ꯃꯕꯨꯡꯗ ꯀꯣꯜ ꯇꯧꯔꯤ꯫ ꯁꯨꯃꯟꯅ ꯆꯅꯨꯕꯨ ꯆꯣꯔꯣ ꯆꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯤ꯫ ꯃꯁꯥꯗ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯣ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯇꯨꯅ ꯁꯦꯒꯥꯏ꯫ ꯂꯦꯝꯕꯤꯅ ꯆꯦꯆꯦ, ꯆꯦꯆꯦ꯫ ꯆꯅꯨ ꯃꯅꯥꯎꯅꯨꯄꯤꯕꯨ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯈꯤ꯫ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯂꯦꯝꯕꯤ ꯅꯣꯛꯇꯨꯅ ꯃꯄꯤꯗꯣ ꯑꯃꯨꯛꯁꯨ ꯇꯩꯊꯣꯛꯂꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯡꯅꯗꯨꯅ ꯏꯖꯠ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯣꯏꯗꯤ ꯃꯤꯁꯛꯇꯣ ꯃꯨꯟꯅ ꯈꯪꯂꯒ ꯂꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯃꯉꯣꯟꯗ ꯆꯦꯆꯦ ꯀꯧꯔꯤꯁꯤꯒꯤ ꯑꯥꯔꯊ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯅꯣꯡꯌꯤꯟ ꯄꯥꯕꯒꯤ ꯃꯆꯥꯅꯨꯄꯤ ꯆꯅꯨ-ꯂꯦꯝꯕꯤꯅꯦ꯫ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯏꯕꯥꯅꯤꯁꯦ ꯑꯩꯁꯦ ꯀꯅꯥ ꯃꯥꯜꯂꯒꯦ? ꯆꯅꯨꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯁꯨꯃꯟ ꯂꯦꯝꯕꯤꯕꯨ ꯏꯟꯊꯨꯗꯨꯅ ꯃꯁꯥꯗ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯣ ꯆꯤꯡꯊꯣꯛꯏ꯫ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯃꯥꯡꯍꯜꯂꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯁꯛꯂꯒꯦ꯫ ꯆꯅꯨꯁꯨ ꯀꯞꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯔꯤꯕ ꯏꯅꯥꯎꯒꯤ ꯂꯨꯍꯣꯡꯕꯁꯦ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨꯗꯗꯤ ꯐꯪꯍꯟꯕꯤꯒꯅꯨ꯫ ꯑꯩꯅ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ, ꯑꯩꯅ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯅꯣꯛꯇꯨꯅ ꯃꯆꯤꯜ ꯃꯅꯥꯎꯗ ꯌꯦꯡꯂꯤ꯫ ꯁꯤꯔꯕꯁꯨ ꯊꯣꯏꯗꯣꯛꯇ꯭ꯔꯦ ꯈꯟꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯆꯤꯛꯂꯝꯂꯒ ꯆꯟꯕꯤꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯁꯨꯃꯟꯅ ꯍꯩ ꯑꯁꯤ ꯇꯥꯅꯧꯅ ꯅꯣꯏ ꯑꯍꯨꯝ ꯃꯔꯤ꯫ ꯅꯨꯄꯥ ꯈꯔ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯕꯨ ꯃꯁꯝ ꯐꯣꯏꯕꯤꯕꯋꯣ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯟꯕꯤꯕꯋꯣ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯆꯟꯕꯤ ꯒꯦꯠꯂꯣꯝꯗ ꯆꯦꯟꯒꯦ ꯇꯧꯕꯗ ꯒꯦꯠꯇꯨ ꯂꯣꯜꯂꯝꯕꯗꯒꯤ ꯒꯦꯔꯦꯖ ꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯌꯥꯝꯕꯨꯡꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯌꯥꯝꯕꯨꯡ, ꯅꯪ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯣ, ꯅꯪꯗꯤ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯣ꯫ ꯇꯦꯂꯩꯕꯅ ꯀꯩꯅꯣ? ꯆꯦ ꯆꯅꯨꯒ ꯂꯦꯝꯕꯤꯒꯅ ꯏꯖꯠ ꯃꯥꯡꯉꯒ ꯂꯩꯈꯥ ꯇꯥꯅ ꯂꯩꯕꯗꯣ ꯅꯪ ꯌꯦꯡꯉꯣ ꯌꯥꯝꯕꯨꯡ꯫
Silheibi mamit khangsin singlai. Kayno nang haido? Yambu, nang amukta lao yambu. Nupa amana. Hey, sida lene. Nupa singduna chanbibu makhazaita thangna yanki. Ima haina amurak lauramlaga masu adumak gyan takidre. Chanu-su nupa adugi makong paiduna hanjin haijay adumak tabikidre. Lembi tauriba thokliba thodoksing adu yengduna mapi sinthari. Manak nakna chansilakliba nupa adugi makuttagi thangdu mulli. Lembi na nungsibagi manaksu yauba ngamlaroidaba. Nungsi pantungsu phanglaroidaba aina. Nungsi manak yaujaba phangdaba. Nangi nakuttadi chalallaroi. Nangi nakutta changadaba saruk. Ai ithanta thangchina tinduna sijakibana pai. Asi haiduna thangduna mathanda thinjatchage tawbaga machena makuttu phabaga pukchepta oina thangdu thinjanki. Hik tawduna machebu mapi ira chena yengjai. Chanu-na Noi pelaba natro. Aibusu hatlo. Naubi, se, mit pango naubi. Aigi naugi thawai amukta kanbiyo. Kana leibage. Nupa singdusu wal kaduna kara amadi chenaki. Nupa ani ahunga sumanga budi mayam changdana phari. Pakpina get cho hangdoktuna numidangduda post yerei. Anakpada leiriba yungi miyoi sing adusu chenthoknarei. Mayam langbudu ubada Silheibisu pakpigi manaktamna chensilai. Pakpina Yambu, mase police sinabiko. Masida hatlo yambu. Mayam onsinaraktuna sumanbu phuri. Silheibina mayam marak adudagi sumanbu chingthokli. Silheibina Nangna nangi nachanupi nushibadagi. Aina aigi Chanu-Lembi nushibana saruk chama hele. Nangdi nachanbu hatpane. Nachalbu khongoinabane. Aidi chalgidamak mitlu pirang teithokpane. Pakpina Yambu, Lembiga chanbiga se doctor da mukta puse. Maya, mabu police sinabigano. Police yorobadi mabu hinglaniye. Ningtaurembasu chanselakpaga tariba pau tauriba uriba sakpam singdo ubada sumanbu khupangna thai. Nangdi nachalbu nushiba nate. Nachalbu hingna mai thabane. Nangna pamido ifamdu pangtho. Masida Lembigi maral karino. Ha, moi maral du karino. Lanjadrabi mabu aibu nushirubagidama magi nusibana pirang oina pirang singsina nonglik oina karigi pirangi no magi mapamda chuhan beribano magi maral sibu karino nangdi nachalbu nushibanatte nachalbu hingna mainung dalang sinbane Silheibina nangdongna wakhal yawdaba mi malarubra khoisa migi imungbu khongoinaraga nachalnupibu lukmadi yonba ngambane nangde Simadi khangjilo. Nangdi nachalnupibu nushibana nate. Nachalbu hatpa mi hatpane. Aina aigi ichana anida karigumba fattanungda thoklabadi. Nangbusu aina kaidoge habdu yang. Otida pusinkiba Lembiga Chanu-gagi mayamsu pakhatnaduna hangat handa chatnari. Lohongdorubi kaina amagi mayumda chatlaga phamlanbige torome haiduna lebak sinba thungna sara sankre. Sumansu haujikti jail da laikre. Awabagi mathakta awaba amamu karamba changyengnu mapu magi nongdong kholse. Machalgi ijatta nattana machalgi nungsibasu lukmaida haptuna yonthokpirabuko. Mabungi phatrabali chatna lanjadrabi masu samasa sina inthokpiri. Silheima nangi punsina kari thoklagaba. Pumnamakna mabu lana ubiri. Silheimana Dacho, nang se onthok nusu phatkidreda ko. Nachalbu miya mamangda khongoinaduna wathok chahonbi ohenbase dacho nangbu pendribro. Sibu karamba mabung amagi thamoino. Inamaga imagana sangsar thadokibase karigino kanagi maramgino nangdi mi hatpa. Lanjadrabi imaga inamagasu dachongna hatpane laikai na hatpanate dachongna hatpane. Naral leraba nangbudi hingli. Lanjadraba imaga inamagadi laikai asina khongoinabibadagi
ꯐꯤꯔꯦꯞꯁꯦ ꯂꯧꯈꯤꯕꯅꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯗꯥꯆꯧ ꯅꯆꯜꯕꯨ ꯁꯨꯃꯥꯏꯅ ꯍꯤꯡꯅ ꯍꯥꯠꯄꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯕꯨ ꯃꯩ ꯊꯥꯔꯒ ꯍꯥꯠꯄꯤꯔꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯀꯅꯥꯒꯤ ꯑꯁꯥꯗ ꯑꯩ ꯍꯤꯡꯂꯨꯒꯅꯤ ꯀꯅꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯒꯅꯤ ꯗꯥꯆꯧ ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯗꯥꯆꯧ ꯑꯩꯁꯨ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯑꯩꯅ ꯇꯥꯝꯈ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯂꯔꯣꯏꯀꯣ ꯁꯣꯝꯗꯅ ꯑꯣꯇꯤꯗꯒꯤ ꯗꯣꯛꯇꯔ 3-4 ꯊꯣꯛꯂꯛꯄꯗꯒꯤ ꯅꯤꯡꯊꯧꯔꯦꯝꯕꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯁꯨꯔꯖꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯚꯥꯏ ꯅꯤꯡꯊꯧꯔꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯁꯨꯔꯖꯇ ꯍꯦꯟꯆꯦꯛ ꯇꯧꯗꯨꯅ ꯅꯣꯛꯆꯩ ꯊꯦꯡꯛꯌꯨ ꯚꯥꯏ ꯁꯥꯕꯤꯇ꯭ꯔꯤꯁꯨ ꯃꯁꯥꯗꯒꯤ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯂꯧꯊꯈꯤꯕꯒꯨꯝ ꯈꯪꯌꯥꯡ ꯌꯥꯡꯕꯒꯨꯝ ꯃꯣꯃꯣꯟ ꯅꯣꯛꯏ ꯍꯥ ꯐꯔꯦ ꯐꯔꯦ ꯁꯨꯔꯖꯅ ꯑꯣ ꯃꯦꯗꯥꯝꯁꯨ ꯌꯧꯕꯤꯔꯛꯑꯝꯃꯤ ꯑꯩꯗꯤ ꯎꯖꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯃꯦꯗꯥꯝ ꯁꯥꯕꯤꯇ꯭ꯔꯤꯅ ꯏꯁꯥꯁꯦ ꯅꯦ ꯍꯦꯛ ꯇꯥꯏꯗ ꯏꯕꯦꯝꯃ ꯑꯃꯗꯨꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯃꯦꯗꯥꯝ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯌꯦ ꯑꯗꯣ ꯃꯥꯏꯗ ꯁꯣꯛꯈꯤꯕ ꯄꯦꯁꯦꯟꯗꯨꯒꯤꯗꯤ ꯁ꯭ꯇꯤꯆ ꯇꯧꯕꯅꯤꯅ ꯃꯗꯨ ꯔꯤꯀꯣꯚꯔ ꯇꯧꯅꯕ ꯈꯤꯇꯪꯗꯤ ꯀꯨꯏꯅ ꯆꯪꯂꯅꯤ ꯊꯥꯔꯤꯛꯅ ꯑꯁ ꯏꯆꯥ ꯑꯅꯤꯃꯛ ꯀꯩꯁꯨ ꯇꯧꯗꯕꯁꯦ ꯐꯔꯦ ꯑꯁꯨꯝꯅ ꯍꯞꯇꯥ 1-2ꯃꯨꯛꯇꯤ ꯍꯧꯈ꯭ꯔꯦ ꯇꯦꯂꯩꯕꯅ ꯅꯃꯥꯏꯗꯨꯁꯨ ꯅꯥꯏꯗꯦ ꯍꯥꯏ ꯆꯥꯕꯗꯤ ꯑꯗꯨꯝ ꯆꯥꯅꯤꯡꯉꯝꯒꯅꯤꯅꯦ ꯆꯅꯨꯅ ꯌꯥꯝꯕꯨꯡ ꯑꯉꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕꯤꯅꯨꯕ ꯇꯦꯂꯩꯕꯅ ꯑꯅ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯪꯉꯥꯡꯗ ꯉꯥꯡꯀꯅꯤ ꯇꯥꯅꯤꯡꯗꯕꯅꯕ ꯑꯁ ꯌꯥꯔꯤꯕ ꯇꯥꯅꯤꯡꯗꯦꯕ ꯌꯥꯝꯕꯨꯡ ꯑꯉꯥꯡꯒꯤ ꯃꯇꯧꯒ ꯇꯝꯃꯗꯅ ꯁꯦ ꯆꯟꯕꯤ ꯆꯦꯆꯦꯅ ꯆꯥꯛ ꯊꯤꯜꯂꯛꯏꯅꯦ ꯅꯪꯒꯤꯗꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯕꯅꯦ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯔ ꯈꯥꯡꯕ ꯇꯥꯕꯅꯤꯀꯣ ꯁꯤꯗꯩꯗꯤ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯌꯥꯝꯅ ꯆꯥꯗꯣꯏꯅꯤ ꯇꯦꯂꯩꯕꯅ ꯈꯔ ꯀꯨꯏꯅꯕꯨ ꯅꯥꯔꯗꯤ ꯐꯒꯗꯕꯅꯤꯅꯦ ꯐꯤꯒꯔꯁꯦ ꯇꯥꯅꯕ ꯆꯅꯨꯅ ꯑꯁ ꯌꯥꯝꯕꯨꯡ ꯅꯪꯁꯤꯗꯤꯕ ꯇꯦꯂꯩꯕꯅ ꯑꯗꯣ ꯂꯦꯝꯕꯤꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯔꯦ ꯀꯅꯥꯒ ꯂꯩꯍꯧꯒꯦ ꯃꯥꯕꯣ ꯗꯥ ꯅꯤꯡꯊꯧꯔꯦꯝꯕꯒ ꯂꯩꯍꯧꯕꯅꯦ ꯅꯤꯅꯦ ꯁꯥꯕꯤꯇ꯭ꯔꯤꯒ ꯏꯁ ꯗꯥ ꯅꯤꯡꯊꯧꯕ ꯀꯥꯏꯅ ꯑꯩꯈꯣꯏꯗꯒꯤ ꯃꯥꯅ ꯍꯜꯂꯁꯨꯅꯦ ꯃꯤꯡ ꯁꯦꯠꯂꯗꯕꯅꯦ ꯍꯧꯖꯤꯛꯇꯤ ꯏꯈꯥ ꯊꯥꯕ ꯂꯧꯔꯗꯕꯅꯤꯅ ꯈꯪꯉꯦꯗꯅ ꯑꯁ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯕꯨꯡꯅ ꯁꯣꯝꯗꯅ ꯅꯤꯡꯊꯧꯔꯦꯝꯕꯒ ꯂꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯦꯝꯕꯤꯅ ꯑꯁ ꯈꯔ ꯅꯥꯖꯔꯕꯁꯨ ꯂꯨꯍꯣꯡꯕ ꯌꯩꯊꯣꯛꯆꯔꯕꯁꯨ ꯁꯦꯀꯦꯟ ꯍꯦꯟꯗꯤ ꯑꯣꯏꯍꯧꯗ꯭ꯔꯦꯀꯣ ꯅꯤꯡꯊꯧꯔꯦꯝꯕ ꯅꯣꯛꯇꯨꯅ ꯂꯦꯝꯕꯤꯗ ꯌꯦꯡꯖꯩ ꯑꯣꯏꯔꯝꯃꯁꯨ ꯗꯗꯥꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯅꯪꯁꯦ ꯌꯥꯝꯅ ꯋꯥꯍꯜꯂꯦꯀꯣ ꯁꯤꯗꯩꯗꯤ ꯗꯗꯥꯅ ꯅꯪ ꯋꯥꯍꯜꯂꯔꯣꯏꯗꯕꯅꯤ ꯗꯗꯥ ꯌꯨꯝꯗ ꯍꯟꯕ ꯌꯥꯈꯤꯔꯣꯏꯗ꯭ꯔꯣ ꯅꯨꯃꯤꯠ 4-5 ꯂꯩꯔꯒ ꯍꯜꯂꯗꯕꯅꯤ ꯂꯨꯍꯣꯡꯕꯁꯨ ꯃꯊꯪ ꯊꯥꯒꯤ ꯇꯥꯡ 35ꯗ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯥꯛ ꯌꯥꯝꯅ ꯈꯥꯛꯑꯝꯃꯣ ꯍꯥꯏꯕꯗꯣ ꯀꯣ ꯑꯁ ꯈꯥꯛꯇꯣꯏꯅꯦꯃꯤ ꯅꯪꯕꯣ ꯗꯥ ꯍꯥꯎ ꯅꯨꯡꯁꯤꯌꯦ ꯑꯣ ꯁꯦꯀꯦꯟ ꯍꯦꯟ ꯃꯥꯟꯕ ꯑꯩꯁꯦ ꯐꯥꯁ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯦ ꯂꯦꯝꯕꯤꯁꯨ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯈꯥꯡꯉꯤ ꯑꯌꯣ ꯌꯥꯝ ꯅꯣꯛꯍꯜꯂꯛꯀꯅꯨꯀꯣ ꯅꯣꯛꯍꯜꯂꯛꯀꯅꯨꯀꯣ ꯍꯣꯏ ꯍꯣꯏ ꯐꯥꯒꯤꯒ ꯑꯝꯇ ꯇꯧꯖꯔꯔꯣꯏꯁꯦ ꯑꯁꯣꯝꯅ ꯂꯦꯝꯕꯤꯁꯨ ꯃꯆꯦ ꯆꯅꯨꯅ ꯃꯃꯥ ꯁꯛꯅ ꯌꯥꯏꯐ ꯃꯥꯡꯒꯣꯜ ꯄꯤꯗꯨꯅ ꯂꯨꯍꯣꯡꯈꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯅꯨꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯡ ꯆꯥꯎꯔꯗꯅ ꯃꯁꯥ ꯃꯎꯒꯗꯣ ꯐꯔꯗꯅ ꯃꯨꯇꯛ ꯇꯧꯕ ꯄꯤꯁꯨꯝ ꯑꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤ ꯇꯞꯂꯤ ꯇꯞꯂꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯅꯤꯡꯊꯧꯔꯦꯝꯕ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯜꯂꯤ ꯗꯪ ꯍꯣꯏꯃ ꯍꯤꯡꯆꯥꯕꯣ ꯈꯪꯉꯤꯅꯦ ꯅꯤꯡꯊꯧꯔꯦꯝꯕꯁꯨ ꯂꯦꯝꯕꯤꯒꯤ ꯅꯥꯇꯣꯟꯗ ꯁꯤꯛꯇꯨꯅ ꯅꯨꯡꯁꯤꯕꯗꯣ ꯂꯦꯝꯕꯤꯅ ꯅꯨꯡꯁꯤꯔꯒꯕꯨ ꯈꯪꯅꯍꯟꯕ꯭ꯔꯣ ꯌꯥꯔꯦꯁꯦ ꯂꯣꯏꯁꯤꯜꯂꯣ ꯊꯦꯡꯉꯦ ꯍꯣꯁꯄꯤꯇꯥꯜꯗꯒꯤꯅꯦ ꯍꯜꯂꯛꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯃꯟꯗꯅ ꯂꯦꯝꯕꯤꯅ ꯍꯣ ꯅꯆꯥꯅꯨꯄꯥꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯅꯤꯡꯊꯧꯔꯦꯝꯕꯅ ꯑꯕꯨꯡꯉꯣ ꯑꯕꯨꯡꯉꯣ ꯌꯥꯃꯥꯡꯗꯨꯁꯨ ꯇꯤꯟꯅ ꯆꯥꯕꯒꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯈꯣꯡꯖꯤ ꯃꯈꯣꯜꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯏ ꯌꯥꯏꯐꯔꯦꯝꯕꯅ ꯖꯣꯅꯤ ꯖꯣꯅꯤ ꯌꯦꯁ ꯄꯄꯥ 18 the sugar
Lembi na yari mi nangbo maboy du chatoini lao loiselasi lao yaifrem bana Johnny masi ngang ji phai thajalak loisil jai bagam ta tadi mi mana thokpo dum toro leimi ningtorem bana hai chai jani icha pu bu yaroi ko yaifrem bana papa mama se nungsi deda mama da sugatlo yaifrem ba makut macha aduna mana da paisilaga mama da sugatli mama ne masi ngang si diba papa na bani le horoko mama chatle ningtorem bana abungo lang se mama saw krese chalaslo noi ma si su soram batari somdana chanbina inam se silai mado crime against the women ki president ora male mana wangang ba tv di yamna uye januna ha mabo phaida ojo sanu mabu di phaida achumba torokani haba thaje chanbina mabung du di sak patana nuside mana huji social worker orise yamdi thagat le aidi tawbudi inam se akhoi lembi ga daning torem ba sulande kadai digi line put up ek thadat pire tuminya dum leikre I pau so mata hairaktre somdana mabungna migi imung sibu nupi pharaga chele haidena lekai myam mangda khongoi na bire paisa ju tap tain pubikre migi imung do pura lekai myam du yole mana pau do pharok po redi pheidna sega maiga hai po redi pheiba adu sunate adugini daning thorem banane matam du yamna warau krise ayuru su warau nida adu ayuru su dum sauni ba Adaidi amu silai maga daning torombaga mu thingnariba mikup tudi yamna su thengman khreda Chanu-na aduni mina sibana chinda sana sibana khongulda hainarise miyoiba koidi ijat kidabak hingadabani ijat na mibu awangba thakta pukhatlibani amuksu chingtharibani adoinamse aise surgery tawkibadagi sakse phajathokpoi ningu ningbana tene yamna phajathokkurjani chaldi teleibana moibu lakiroidro chanbina khangdeda longkibadagi chanbise as monkibana Chanu-na hoine adune ahima lai Chanu su manang nupigi manakta prap chentha-jai Lembi-na chece yaipharembana masi Chanu-na yaipharembabu phat pangkhatli masi ga chak chadoini ko ngasidi yaipharembana au masi ado kinter joy lebiyo Chanu-na leini machagi kinter joy leini Lembi-na as masi angangse nusidamna nari hey kumtharo masi du nari bane yam kesanaba heibane singangji Chanu-na nangna marol ama angangsida hekta ngangbi kasu toruse dum pangge Lembi machedegi machado lauthai as che nungaitiba se che na sado sokani heba abungo nang ko khupak chadoni nang ningtorembana nang ko nang oina khupak chani Lembi-na che tu masayam na kangkhatjabane ngausinabadane ai kok ngaurabani che abe angang da phajana hayo minangbo Chanu su noktuna akhoi naubi sidiba teleibana lo chak tu chatho sine noibo pukse aidi second world war tho ene noibo Lembi-na kai hinjang nu che Chanbina amu ok yen nga loin sure nangi maril dudi yaudre Lembi su noklai hojikti adu chadreda adu che nang handak ka thamanga lese leiba natro Chanu-na mani adu che maming do ataina ga thonba yaroi ko aina thondoini hoine masi ngang sidiba nupa oragana Tomtin nupi oragana Purnima as naubiya nang sidi akhoi babaga mamaga do yam ningsingle nungyin ga tampasana gi macha Chanu-Lembi di taibang sida akhang kanbi thongna lebi mamane haiduna taibang na sakna sona hansiko
Lembi machegi wahiduda kari khallurabano khangde mapi chentherai. Lembi hoi haiduna mapi du tethokjei. Chanbina Lembi kapabo nangbo as kapkanuse nuaiteba. Lembina haukiba mikupsingdo nungsigo che. Aina checheda chechene khangludabadagi khut thakiba. Chanbi ibanina langminarakhiba kaya. Itaina aigi phone thugaikiba. Ima babagi tatluraba chelna samdainaraklaba kanda akhoi mari punda leminaba phanglaba matungda baba imana sangsar se thadokhiba. Cheche ibanina wakiba kayado matamdo nungsigo che. Hojikti lamdam sigi mama haibigi mingtholdo phangleko punsi se yamna nungsigo cheche. Chanuna manaubu mapi de thokpiri se kapkanu se naubi. Cheche ngasigi pirang sidi awabagi nati cheche nungaibigi pirangni. Matam amada aigi asengma nungsibana pirang oina pirang singchina nongling oina pirangi no Izzy naugi ifamdo chukibado ngasidi hangkre cheche. Naubia nakok phawbu chiktana mane mapuroibegi seba tawduna nungaina panbo oyuko se cheche na bor piribasini ingtappi chinglembi mong hadabi amuksu achumbagi damak thongna aphabi aphaba mama haibado oirauko. Laikidraba ima babana nang aigi itause nongdol thakdagi Chanu-Lembi haina momon nokna yengbo oirasanuko. Cheche Teleibana Pare noina chinanaw kaminaroko Chanbi noi daning thoremaga koi humdi chathoklase. Yai pharembana Mama aidi bachongna chak chaje hairaktre. Machagi wahiduda mayamdusu wa nokli. Chanuna noi bachongse masi jaigi ko. Yai pharembana Masi amusu hairaktre. Teleibana Nangde ayokpanina chakso haptre do yai pharemba. Kaino yambu angangse namdana he kaphalle. Teleibana yai pharembabu Chanugi makhutagi lauri angangdusu Chanudagi chatlo haiba yade. Teleibana Kinter joileru seba lao bachongna nusidana laknabaneba se icha kapkanuse. Lembina madi ase hairati kappa phagrani yengo farani. Ningthorembana Bachau aidi kapi de haidokro bungo. Yai pharemba tin chabi amata yaudraba yamang singdo thangdoktuna nokli. I am not crying. Mayamsu walauna nokli. Chanuna Haima isade English amna hairamedana. Matang asida Matamgi Manipuri Wari channel na tangkak naina sandokjariba Chanu-Lembi loisanjari. Mathangi anauba tangkak naiba wari amuk mayam punna ngaiminarasi. Channel asubu nusibiduna support toba kaubiganu. Ngasigi oinadi adongi marup Pika Angomna mayam pumnamakpu kainanaba yathang lojari.